Numidang pung taret helakle FIFA World Cup Final Match oibana numitto globe leiriba khuding masagi tawgadaw mathau kauthokduna mana pamjaba football team adubo support pinaba haiduna ngairamli mairaba numitto mayamgum chak nganta cha thoklaga TV mamangdagi hendoklamde amuk mukso phone adugi screen de yenglaga nokfet tawrami kona thangdadi phone ado thawai haina save tawriba number duda dial tawsili kay habanoy make sing na tadre nang naido aduna ay wena ngangage taw ko Horen FIFA World Cup sidi Germany na iraw dalawan ay naise thazawni Manjuna Yambo ay sa Germany wa support tawri bani ngasay day TV mamang sida phamaga ahing dala kadaba match ado hauzik tay ngari ni amoire kaning bakasan ado ay wam haige yahadaba su yaroy ko Germany na karaba ay na nangbu thengnabada chenba aduga Argentina na kaba thoogana nang na ibu chenba yambongi wafam sidi nokpuno ani mi taradi adum ichen da chen bai phibam ni ne Horen final match ki result khanglaga amuk wari sanaras nangi hona bi aina online letraga mayam ga chat taw lebi da tawnu ko ai ngak tumki kok se tuman da bai kinum tawri hoi yambo handakti ai ga maga thungnarani khanna nungai ba manglan amada ai ngahakti uiron tum tharuri kanana kaba kanana poba changde nandona Hai, thoiba, haugat lo ne. Nanakta phone adu khawna khingli du tadro. Ball su extra minute hape ne. Nang yengaroi ge hai bro. Pawang na hakchang nomdu na hodorakpada gyan lai. Phone du di adumak miss call takre. Pung su yenglubada yam thenglamle. Ball su loiram dawri. Minute hape sida lotion bangam jadi penalty kaw batari hey. Haugat lo na mitsing one. Yengune shuk nungai ba kumhai se. Nang na sofa sida tum leitoi. Kaino haisibo hojik fawba kanamta goal chanadribo loiramdawre na sidi aina haudo itade nangdi phone dudi pai haudraba khingkhidai kanano kaino ta hangto ball se yoramni penalty da loishilani khallubani match ado mikup amata ngairaba matamda Mario Götzna play adugi ahanba amasung areba goal chanduna Germany team gi maraiba glebki nandona ay diba Argentina support tawzabani onthokna chakreda minute amakhaktang ngairakanda shibo hongnari baba penalty da Messi na ichanda challaga karadoba play sida ba baba aigi team na kare sidi play yenghodraso award piba yengba phawdi aina replay su lakini tumdabi yengi tasengbadi ai match adu pore khanbagi tumshinnabani tumba yabadi natte Magi miss call khangning singdana ay mo call back tawsili Manjuna yambong na kare adudi aina nang chen batari dana ngasai kai tumba yaba tumuraga hojikta play loraga hogalaga chen bai waga pandana ayangang yam oiri ko adugi matam natri angang oini na yare ko aigi su khar khal chahi se yadraban nangna MBBS tamba hobodai ngarakpaduna hojik mathang tamba loidana thabak tawrsi phonga hel ho yambong mathang ni yadabagini ai atopa mi gi oikhidoti natte dana yambong ngai bada kanbi ai matam khraga yumda leikhige chahi gon trial la phau leini na aina nangon dei halisina chahi mari yamdeda nungsibada is just a number natrane oyala se yambong tumo yaringa horena kokji ena moharakani duty ayukta sudai haidai aduna ne horen isa nungai te na mo hairo hoi thamage oina jaba magi mawongda nomata thazarude aiga maga lapnarakani haib ai se nupa amagi mawongdagi hendokna saugalli mi khatnagalli phingalli amuksu kapkalli masi pumnamak magi damakni aina tawriba aigi metlu pirangna khutsada tarakpada aigi ningsingbagi ipak adu mami samki gari start tawduna ngasisu hospital da gari thousand ba hotnarami security duna warobi beade nungti gi hainare manung da gari thousand ba se emergency oiba patient lakpa natana thazin dana ba manung dei hari somde nungti gi marai shu dum yet aduga bhab su tadi oyanga ando ai mafam se da mi warak palakpani nangon china duna wari saningde security du sauna akoi shu nungsa se da duty ni haiduna thabak tawribani karam thaujilaga laaga dhap tawbi base leba macha ta ba khra wat pra khali magi wa haidu da amuksu nungai tabadi phawi
Inausu waramni, nayamba khangi. Adubu ngasidi gari se thado. Ai amtasu lambida gari khamamaga khongna chatri. Ngasisu chalo. Henjiladi khud tharakni. Magi wa haiduda sauning manbana gari dagi kumtharaga phurage matagum collar adu sopai paisil. Masasu sonbana lengba ngamlamde. Hoi. Angang nangna wa adu kanba ngangido nathak handa kari ngangni haina takpi tambidabro. Aise faradi yam phabani. Adubu phadradi shaolakani. Dilip changsilai. Mairaba, kaino toishide? Angang sida thadose. Nangbu dumai tawnuni. Lai kaina ga ingonda su paw ma su phawpa nate. Security do peri peri. Sarna khara aibiram. Tigine sumna toise. Mana ngamdana changkini. Manungdagina khonthi pirkani. Saunu koinau side. Nang tamose PWD da EE oribani. Manungda tawriba construction so magi makhada tawri. Mamingna RK Mairaba. Khara sawanbani na. Waruya deko. Tamo khangjarudri. Ai isai maramda si ori takningda tawbani. Manungda hepa saba kanano nangonda cheriba mido. Nang horen takpa lau. Ai thabak paikhatki. Nang gari natro thaujilosi. Ai shu manung phawda yauragi. Construction gi nangi thabak su leiramoy. Nang sida nungtigi lai se kaigino. Ai na mangona kailan ki ge warak tabido. Ai gi pawphung ngasi su piramdaba yaroi. Mana ai gi mata manghalamaga irai laina kaina se harakpa yabro. Pabung khangubo nang laise. Ai maga wari sanadi. Ai si chahida yengadi nupi thiraga icha phawba phangba yarabani. Adubu apikpa angangum ngasisu pabungna aibu chaina phuduna warakpa leptri. Ai khud haluge di khandi. Hansu halu. Adubu maga wari sanar. Ai thikagi la ambase phaida. Nang saunuko tapsako wari sase. Nangna kari pamba du khanase. Ai ki mawongda Dilipna thimjinaba kanna hotnarami. Isasi hek saukhibada ingthau haiba sungya yade. Ma uragana mitlu pirang hekta hore. Masibo nungshibara natraga karino. Ai tatana ngasi su hangli. Hospital campus manung yobaga dashboard tagi aigi goggles apakpadu upsili. Nungsa yam sarubagi wanate. Aigi marup mapang kaya su hospital sida duty ta aduna leirin. Hek ubaga kari tawre shoidana hangakani. Dilipna kumtharodana. Isa nungaiti nangamda kauthoragera. Ai soida ngairamgi. Ngasidi khatnadabi wa chapchabi ngangnagi. Aduga amuk khanasu yetpiru. Nungtigi nangi wase. Kuirano ai ngairabane. Chaka jaraktre. Office hours sunatre. Pabungna khangadi amuk phuge haini. Magi di adu ngaktani. Ma unaraga aigi yumda hansiko. Nangangang nati. Sumain punsilin biyaba nati. Leibak na masakhangba mishagama oiribane. Adu oirubagi natro mana imirarise. Aise pabungnane matomtana chawnaba yoglakpa. Mana akhoida laaga imungi awada pa mengadra khalubagi tayonaba ngasina kainaba. Pharese lem ai kauthogi. Aigi ming paluradi ma thoraktaba nangna phanaba kharsilu. Ai magi arepa amadi khangningi. Aigi langtaknaba itawna mabu thoklakpa ngairami. Pungdi phari. Aina gari manungda phamduna leiribasi. Dilip su hoini maini wahai amata haiba thorakte. Phamna ma aigi wari amuk ningsinglei. Yambong yam thazadi kayo birubano. Nakoi swaisi aigi gari mami ko amkira. Sida laktana aibu kadai chatluni amo. Adu phone to busu paidi nang thabak chinro. Phone do heng chatlibani. Hapta ma hele heng chatba. Nang na hong leiba na wong sa ikhangning. Waya mata di hairaruige nang tasing na liblabra. Yumda ima masang amawdi kuina leibiyar matungda lekay ngang thasalakano. Mina phana khanbira di phai natrade mukla na khankini. Nangi wakhal ko hongse ai ngaktaba ngamde ko. Aina la aroi haina laknabada saurambi nangna angang thajalakanu na hairaba. Yambang saurabo. Mairaba mapi irat chenje. Aise nungshibada mai thiba misak haibadu oidawreko. Nangna sum tawrakani hana khangamadi ai hana kaisu nangonda yetlamdoi. Kaigi oiroidaba manglanda aibu hanjin manghanbiriba. Hayo. Manju folk haugatlaga. Yambangge dugumba mawongdo ai yam hainade. Kaisu natragana yam emotional amukna mo khangsaw sawrakani. Mathang matam chadana mo yamna over possessive oirakani. Mairaba haibaga tawbaga sawgalei. Aina tawrise nang nungshibagi natro. Ha. Ai atopa nupigi mafamda tawrubadi natedana.
ꯅꯪꯒꯤꯗꯃꯛ ꯀꯞꯆꯕ ꯅꯪꯉꯣꯟꯗ ꯑꯣꯏꯅꯖꯕꯁꯤ ꯑꯩꯒꯤ ꯍꯛ ꯅꯠꯇꯕ꯭ꯔꯣ ꯇꯨ ꯑꯗꯨꯒꯤ ꯅꯑꯣꯡꯗꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯒꯤꯗꯣ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯔꯣ ꯍꯥ ꯑꯩ ꯀꯣꯛ ꯆꯥꯛꯑꯦꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯀꯣꯛ ꯆꯥꯛꯄꯗ ꯅꯃꯥ ꯊꯣꯡꯖꯤꯜꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯇꯥꯠꯁꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯩꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯅꯇꯣꯝꯇ ꯉꯥꯡꯍꯧꯔꯣ ꯃꯐꯝꯁꯦ ꯂꯩꯀꯥꯏꯅꯤ ꯌꯥꯝꯕꯨꯡꯗꯧꯅ ꯌꯨꯝꯒꯤ ꯋꯥꯔꯤ ꯂꯩꯀꯥꯏꯅꯁꯨ ꯏꯈꯪ ꯏꯈꯪ ꯈꯪ ꯋꯥ ꯂꯥꯎꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯑꯣ ꯑꯩ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕꯅꯣ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯀꯣꯆꯤ ꯊꯥꯡ ꯌꯥꯝ ꯁꯥꯔꯀꯥꯁꯇꯤꯛ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯉꯥꯛꯇ ꯃꯁꯦ ꯌꯥꯝꯕꯨꯡꯒꯤ ꯃꯑꯣꯡꯅꯅꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯍꯟꯕꯤꯈ꯭ꯔꯣ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯦ ꯌꯥꯝꯕꯨꯡꯒꯤ ꯍꯛꯆꯥꯡꯗꯣ ꯅꯪ ꯍꯥꯏꯁꯦ ꯑꯩ ꯌꯨ ꯊꯛꯏ ꯌꯨ ꯉꯥꯎꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥ ꯑꯩꯅ ꯊꯛꯂꯤꯕ ꯌꯨꯁꯦ ꯀꯅꯥꯅ ꯊꯛꯍꯟꯕꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦꯕ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃꯅꯦ ꯐꯖꯅ ꯇꯥꯟꯅꯕꯤꯕꯅ ꯐꯅꯤ ꯌꯨꯝꯒꯤ ꯄꯥꯕꯨꯡꯗ ꯑꯩꯃꯛꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯍꯥꯟꯅꯗꯩꯁꯨ ꯈꯔꯗꯤ ꯆꯤꯡꯅꯕꯅꯤ ꯀꯩ ꯆꯤꯡꯅꯕ ꯍꯥ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯀꯅꯨ ꯑꯩ ꯄꯥꯏꯈꯠꯄ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯌꯥꯝ ꯆꯤꯜꯂꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎ ꯊꯥꯗꯩ ꯑꯃꯨꯛꯁꯨ ꯈꯣꯡꯄꯥꯛꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯤ ꯑꯎꯕ ꯃꯤꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯃꯟꯖꯨ ꯁꯥꯎꯅ ꯑꯗꯨꯒꯨꯝꯕ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯅ ꯀꯣꯛ ꯆꯥꯛꯄꯒꯤ ꯃꯇꯧꯗꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯈꯟꯒꯅꯨ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯃꯩꯔꯥꯕ ꯅꯨꯡ ꯑꯃ ꯈꯨꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯍꯥꯄꯥꯄꯤꯒꯤ ꯐꯣꯟꯁꯤꯅꯅꯦ ꯑꯩꯒꯤ ꯊꯃꯣꯏ ꯏꯪꯍꯟꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯍꯜꯂꯤꯅꯤ ꯅꯪꯗ ꯇꯨꯝꯃꯨꯍꯦ ꯁ꯭ꯋꯥꯏꯗ ꯀꯥꯏꯔꯒ ꯇꯥꯍꯧꯔꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯝꯗꯣ ꯃꯤꯅꯤꯡꯁꯦ ꯃꯣꯏꯈꯤꯕꯅꯤ ꯃꯁꯤꯃꯁꯨ ꯊꯨꯗꯦꯛꯀꯦ ꯁꯣꯔꯁꯨ ꯐꯤ ꯐꯤ ꯍꯣꯜꯂꯤ ꯏꯁꯝ ꯅꯪꯁꯨꯅꯦ ꯑꯐꯕ ꯅꯠꯇꯦ ꯅꯪꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯏ ꯑꯣꯠꯄ ꯌꯥꯎꯒꯅꯤ ꯅꯪꯁꯨ ꯆꯠꯅꯕ ꯌꯥꯗꯕ ꯑꯣꯏꯔꯣꯀꯣ ꯃꯌꯥꯝꯅꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯕꯣꯟ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯟꯖꯨ ꯆꯪꯈꯤꯕ ꯎꯍꯧꯗꯦ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯉꯛ ꯂꯩꯗꯨꯅ ꯃꯥ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤ ꯃꯌꯨꯝꯗ ꯆꯪꯉꯨꯈꯤ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦꯕ ꯁꯨꯃꯥꯡꯗꯅ ꯍꯥꯏ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯤꯅ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯅꯔꯤꯕꯅꯤ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯅꯦ ꯍꯌꯦꯡ ꯑꯗꯨꯗ ꯂꯩꯔꯒ ꯏꯃꯥꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯣꯏꯀꯣ ꯏꯃꯥ ꯌꯥꯔꯦꯕ ꯇꯣꯛꯑꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯃꯔꯜ ꯂꯩꯔꯁꯨ ꯊꯕꯛ ꯇꯧꯔꯁꯨ ꯑꯗꯨ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥ ꯃꯃꯥ ꯑꯃ ꯂꯩꯗꯅ ꯐꯖꯅ ꯅꯥꯎꯀꯣꯜꯂꯒ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯄꯥꯗꯨꯒꯤ ꯃꯤꯍꯨꯜꯗꯨꯒ ꯌꯥꯔꯦꯁꯦ ꯃꯤꯒꯤ ꯋꯥꯁꯨ ꯌꯥꯝ ꯇꯥꯕꯤꯔꯨꯅꯨ ꯏꯃꯥ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯅꯆꯥ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯨꯏ ꯀꯗꯥꯏ ꯆꯦꯡꯗꯣ ꯑꯩ ꯈꯞꯄꯤꯒꯦ ꯌꯥꯡꯀꯣꯛꯇꯣ ꯁꯤꯗ ꯄꯤꯔꯣ ꯏꯃꯥ ꯄꯣꯊꯥꯕꯤꯌꯨ ꯅꯁꯥ ꯉꯝꯗ꯭ꯔꯤꯗꯨꯒ ꯅꯄꯥ ꯇꯥꯔꯒ ꯂꯥꯟ ꯇꯧꯗꯣꯏꯅꯤꯀꯣ ꯃꯥꯅ ꯉꯝꯂꯤꯕꯨ ꯃꯤꯒ ꯊꯥꯖꯤꯜꯂꯛꯇꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯄꯥꯜꯂꯤ ꯈꯪꯗ ꯆꯥꯠꯂꯣ ꯃꯈꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩ ꯆꯪꯕ ꯉꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯈꯥꯡꯉꯤ ꯑꯩꯕꯨ ꯇꯠꯇꯅ ꯀꯣꯛ ꯆꯥꯛꯄ ꯑꯃꯒ ꯆꯥꯡꯗꯝꯅꯕꯤꯕꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯣ ꯌꯥꯔꯒꯦ ꯀꯩꯅꯣ ꯇꯥꯗ꯭ꯔꯣ ꯗꯤꯂꯤꯞꯅ ꯀꯧꯔꯛꯄꯅꯤ ꯑꯩꯒꯤ ꯅꯤꯡꯁꯤꯡꯕꯗꯨꯁꯨ ꯗꯤꯂꯤꯞꯀꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯗꯨꯃꯛ ꯀꯥꯏꯈꯤ ꯃꯊꯟꯇ ꯍꯧꯔꯛꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯑꯩ ꯇꯩꯊꯣꯛꯂꯤ ꯃꯥ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯗꯤꯂꯤꯞ ꯃꯥ ꯂꯥꯛꯍꯧꯔꯕ꯭ꯔꯥ ꯊꯣꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤꯁꯨ ꯂꯩꯇꯦ ꯂꯥꯛꯇꯦ ꯍꯥꯏꯌꯨ ꯍꯥꯏꯅ ꯃꯥꯅ ꯈꯨꯝꯂꯛꯄ꯭ꯔꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯥꯔꯀꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧ ꯄꯥꯕꯨꯡꯁꯨ ꯀꯣꯜ ꯇꯧꯔꯝꯃꯤ ꯅꯪ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯑꯣꯅ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅꯁꯨ ꯍꯪꯂꯨꯔ ꯃꯥꯜꯂꯤ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅꯁꯨ ꯈꯨꯝꯃꯛꯏ ꯑꯗꯨꯒ ꯌꯥꯝꯁꯨ ꯁꯥꯎꯔꯛꯏ ꯑꯩꯅ ꯐꯣꯟ ꯑꯣꯐ ꯊꯝꯖꯤꯟꯕꯅꯤ ꯃꯥꯁꯨ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯏ ꯍꯥꯏꯗꯨꯅ ꯐꯨꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯊꯤꯔꯛꯄ ꯑꯣꯏꯔꯝꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝ ꯂꯩꯕ ꯅꯠꯇꯦꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯃꯥ ꯂꯥꯛꯍꯧꯕ꯭ꯔꯣ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯀꯨꯏꯔꯛꯏꯁꯦ ꯉꯁꯤꯒꯤ ꯑꯣꯐ ꯂꯧꯈꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯕꯨ ꯍꯪꯕꯗ ꯗꯣꯛꯇꯔ ꯑꯌꯥꯝꯕ ꯅꯪ ꯑꯃꯨꯛ ꯂꯥꯛꯍꯧꯔꯕ꯭ꯔꯥꯅ ꯍꯪꯉꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ ꯃꯤꯅ ꯁꯨꯝꯅ ꯉꯥꯡꯅꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯊꯧ ꯂꯩꯇꯅ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯈꯣꯏꯒꯤ ꯋꯥꯗꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯧꯔꯛꯑꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣ ꯃꯈꯣꯏꯅ ꯑꯩꯁꯦ ꯅꯣꯛꯅꯕ ꯌꯥꯕ ꯃꯤꯅꯤ ꯈꯜꯂꯤꯔꯣ ꯇꯣ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯪ ꯂꯥꯎꯟ ꯁꯥꯎꯕꯗꯣ ꯌꯥꯝ ꯐꯠꯇꯦ ꯃꯤꯅ ꯑꯗꯨꯗꯅꯤ ꯂꯥꯟꯅ ꯂꯧꯗꯣꯏꯁꯦ ꯅꯪꯁꯨ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯗꯤ ꯀꯩꯒꯤ ꯈꯟꯗꯣꯏꯕ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ ꯄꯥꯕꯨꯡ ꯌꯥꯝ ꯁꯥꯎꯔꯛꯄꯅꯤ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯅꯪꯅ ꯁꯤꯜꯂꯒ ꯑꯩꯒ ꯃꯥꯒ ꯑꯝꯇ ꯑꯣꯏꯔꯕꯁꯨ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨꯀꯣ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔ ꯆꯠꯇꯧꯔꯦ ꯃꯥꯒꯤ ꯍꯣꯡꯈꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯪ ꯑꯩ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯂꯤꯕ ꯃꯔꯨꯞ ꯅꯪ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯣꯏꯅꯣ
ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯟꯖꯨꯁꯦ ꯈꯔꯗꯤ ꯉꯝꯃꯤꯀꯣ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯃꯩꯔꯥꯕ ꯃꯄꯤ ꯔꯥꯖꯦꯟꯅ ꯑꯩ ꯍꯜꯂꯒꯦꯀꯣ ꯃꯥꯒꯤ ꯋꯥꯍꯩ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯀꯛꯇꯨꯅ ꯌꯨꯝ ꯃꯥꯏꯀꯩꯗ ꯊꯧꯔꯛꯏ ꯋꯥꯈꯜꯗ ꯃꯟꯖꯨꯅ ꯍꯣꯡꯈꯤꯕꯒꯤ ꯃꯔꯝ ꯈꯪꯅꯤꯡꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯤ ꯃꯟꯖꯨ ꯅꯥꯀꯟꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯥꯗꯣ ꯑꯩꯅ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯧ ꯍꯥꯏꯕꯅꯤ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯒꯤ ꯁꯔꯖꯟ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯋꯥꯗꯤ ꯃꯥꯅ ꯇꯥꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯋꯥꯈꯜ ꯍꯣꯡꯉꯤꯁꯤꯕꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯐꯥꯎ ꯅꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯌꯥꯝ ꯀꯂꯛꯅꯔꯤꯅꯤ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯌꯥꯝꯁꯨ ꯆꯥꯛꯅꯈꯤꯕꯅꯤ ꯅꯕꯥꯅꯤꯗꯤ ꯃꯤꯒꯤ ꯋꯥꯔꯤ ꯅꯐꯝꯁꯨ ꯑꯣꯏꯈꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯩ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯦ ꯍꯣꯡꯗꯣꯛꯑꯣ ꯍꯥꯏꯅ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯅ ꯈꯪꯁꯥꯎ ꯁꯥꯎꯅꯤ ꯅꯣꯡꯃꯅ ꯅꯣꯛꯑꯒ ꯑꯗꯨꯝ ꯈꯨꯝꯃꯛꯀꯅꯤ ꯑꯃꯨꯛꯅꯁꯨ ꯈꯨꯝꯂꯣꯏ ꯃꯥꯏ ꯍꯧꯅꯕꯤꯅꯤ ꯑꯗꯨꯗꯤ ꯍꯧꯅꯕꯤꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤ ꯍꯟꯗꯛꯅ ꯈꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯃꯥꯜꯂꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗ ꯑꯣꯏꯔꯗꯤ ꯂꯥꯞꯄꯁꯨ ꯂꯥꯞꯅ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯕꯤꯔꯣꯅ ꯍꯥꯏꯖꯔꯅꯤ ꯃꯥꯒ ꯎꯅꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯋꯥꯠꯂꯕꯅꯦ ꯌꯥꯝꯅ ꯅꯈꯣꯏ ꯃꯥꯒꯁꯨ ꯂꯣꯏꯅꯔꯤ ꯈꯔ ꯊꯦꯝꯕꯤꯌꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯟꯒꯦꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯊꯥꯗꯣꯛꯀꯜ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕꯗꯤ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯑꯣꯏꯔꯦ ꯆꯪꯉꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯃꯥ ꯌꯥꯎꯗꯕꯤ ꯑꯩ ꯃꯥ ꯌꯥꯎꯔꯗꯤ ꯅꯉꯣꯟꯗꯒꯤꯁꯨ ꯂꯣꯠꯈꯤꯅꯤ ꯗꯤꯂꯤꯞ ꯋꯥꯈꯜꯗꯅ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯊꯃꯣꯏꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯖꯥꯠꯂꯣ ꯑꯔꯣꯏꯕꯗ ꯀꯣꯛ ꯆꯛꯂꯝꯗꯧꯁꯤ ꯁꯔꯖꯟ ꯃꯁꯥ ꯑꯣꯏꯔꯝꯗꯣꯏ ꯃꯥꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯠꯂꯒ ꯈꯪꯗ꯭ꯔꯦꯗ ꯀꯥꯏꯅꯕꯕꯨ ꯇꯔꯥꯏꯊꯣꯛ ꯏꯊꯟꯇꯒꯤ ꯄꯣꯠꯂꯨꯝ ꯑꯣꯏꯗꯨꯅ ꯋꯥꯖꯕ ꯁꯪꯄꯥꯏꯗꯨ ꯑꯩ ꯄꯨꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕ ꯏꯔꯥꯜꯅꯤ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯀꯞꯇꯨꯅ ꯈꯥꯡꯂꯝꯃꯤ ꯅꯟꯗꯣꯅ ꯍꯩ ꯉꯁꯤꯁꯨ ꯋꯥꯔꯛꯇꯕ ꯑꯃꯒꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯍꯜꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯌꯦꯡꯗꯕꯤ ꯅꯁꯥꯒꯤ ꯌꯦꯡꯉꯒ ꯌꯥꯔꯦ ꯈꯟꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯖꯠ ꯅꯪꯅ ꯂꯨꯛꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯞꯇꯨꯅ ꯌꯣꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩ ꯃꯤ ꯈꯠꯅꯔꯛꯇꯦ ꯕꯥꯕꯨ ꯍꯩ ꯅꯆꯤꯟꯗꯣ ꯈꯨꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯇꯤꯟ ꯌꯣꯠꯊꯔꯒ ꯇꯧ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯕ ꯅꯪꯅꯗꯤ ꯑꯩ ꯈꯪꯂꯣꯏꯅ ꯇꯧꯔꯝꯃꯤ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯅꯪ ꯂꯥꯛꯑꯦꯅ ꯇꯝꯂꯛꯏꯅꯦ ꯅꯪꯅ ꯑꯩ ꯑꯣꯠꯄꯁꯤ ꯑꯣꯠꯂꯤꯗꯀꯣ ꯀꯩꯗꯧꯉꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯄꯥꯕꯨꯡꯒꯤ ꯍꯧꯅꯕꯤ ꯆꯩꯔꯒ ꯈꯛ ꯇꯣꯛꯇꯦ ꯄꯤꯛꯇ ꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯩꯕꯨ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯔꯛꯄꯗꯨ ꯉꯁꯤꯁꯨ ꯇꯧꯔꯤ ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ ꯃꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁ꯭ꯋꯔꯒ ꯀꯥꯏ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯄꯇꯥꯜ ꯌꯧꯏ ꯍꯥꯏꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯑꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯁꯤꯈ꯭ꯔꯣ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯑꯩꯅꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯀꯩꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯑꯗꯨꯏꯗꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯄꯥꯕꯨꯡꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯩ ꯅꯆꯤꯟ ꯈꯨꯝꯃꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯅꯪ ꯀꯩꯗꯧꯕꯒꯤ ꯄꯣꯛꯑꯝꯃꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯃꯤꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ ꯅꯪ ꯍꯥꯠꯂꯝꯂꯒꯅꯦ ꯑꯩꯁꯨ ꯖꯦꯜꯗ ꯆꯪꯉꯁꯨ ꯆꯪꯖꯈ꯭ꯔꯒꯦ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕꯗ ꯑꯩ ꯋꯥꯔꯦ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝꯕꯨꯡꯆꯥ ꯀꯩꯅꯣ ꯊꯥꯡꯗꯨꯕꯣ ꯁꯤ ꯑꯃꯨꯛꯇ ꯄꯤꯔꯛꯎꯁꯦ ꯁꯤꯅꯕ ꯇꯥꯔꯤ ꯋꯥꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯅꯦꯅꯦꯁꯤꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯄꯥꯕꯨꯡꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ ꯕꯤꯅꯣꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯌꯥꯝꯕꯨꯡꯆꯥ ꯑꯉꯥꯡꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯗꯅ ꯂꯩꯔꯕꯣ ꯅꯈꯣꯏꯅꯤꯈꯛ ꯂꯩꯕꯗ ꯁꯨꯃꯥꯏ ꯅꯨꯡꯇꯤꯒꯤ ꯇꯧꯔꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯍꯩ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤꯅꯦ ꯍꯩ ꯃꯥ ꯍꯥꯠꯂꯝꯃꯒꯅꯦ ꯑꯩ ꯖꯦꯜꯗ ꯆꯪꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯁꯨ ꯑꯠꯃꯥꯘꯥꯠ ꯇꯧꯖꯕ꯭ꯔꯥ ꯑꯃ ꯇꯧꯗ ꯌꯥꯔꯔꯣꯏ ꯃꯥ ꯄꯣꯛꯄꯗ ꯃꯃꯥꯁꯨ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯣ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯁꯦ ꯑꯃꯨꯛꯇ ꯇꯞꯊꯧ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯑꯩꯁꯨꯅꯦ ꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯤꯅ ꯇꯝꯂꯛꯏ ꯃꯩꯔꯥꯕ ꯅꯪꯁꯨ ꯄꯥꯕꯨꯡꯅ ꯁꯥꯎꯒꯗꯕ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯃꯩꯔꯥꯕ ꯃꯄꯤ ꯏꯔꯥꯠꯆꯦꯟꯅ ꯑꯩ ꯑꯃꯅ ꯁꯤꯅꯤꯡ ꯑꯗꯨꯝ ꯍꯤꯡꯉ ꯂꯩꯔꯤ ꯑꯗꯨꯒ ꯄꯣꯛꯄꯗꯒꯤ ꯏꯃꯤꯠꯁꯤꯅ ꯎꯕ ꯐꯪꯈꯤꯗꯕ ꯃꯃꯥꯅ ꯍꯤꯡꯅꯤꯡꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯅꯦꯅꯦꯁꯤ
ꯑꯩ ꯄꯥꯕꯨꯡꯅ ꯁꯥꯎꯒꯗꯕ ꯑꯝꯇ ꯇꯧꯈꯤꯗꯦ꯫ ꯀꯔꯤ ꯇꯧꯗꯕ? ꯅꯆꯤꯟꯗꯨ ꯊꯤꯅꯨꯅꯦ꯫ ꯅꯪꯅ ꯉꯁꯤ ꯀꯔꯤ ꯇꯧꯔꯝꯃꯤ? ꯅꯣꯡꯃꯩꯒ ꯄꯨꯊꯣꯛꯇꯨꯅ ꯙꯞ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯃꯤꯅ ꯇꯝꯂꯛꯂꯤꯁꯤ ꯑꯣꯏꯗꯕ ꯋꯥ ꯑꯣꯏꯒꯗ꯭ꯔꯣ? ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯨꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯗꯨꯗ ꯅꯠꯇꯦ, ꯃꯥꯒ ꯂꯨꯍꯣꯡꯅꯤꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯨꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯥꯅ ꯍꯦꯛ ꯂꯧꯕꯗ ꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ꯫ ꯍꯔꯦ ꯊꯣꯏꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯗꯤ? ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯅꯪꯕꯨ ꯑꯩꯈꯣꯏꯗꯒꯤ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕꯣ? ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯦ ꯈꯟꯇꯣꯛ꯫ ꯀꯌꯥꯔꯛꯅꯦꯅꯦ ꯁꯤꯅ ꯍꯥꯏꯈꯤꯒꯦ? ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ꯫ ꯃꯥꯅ ꯏꯃꯨꯡꯁꯤꯒꯤ ꯖꯠ ꯌꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯥ ꯁꯤꯔꯁꯨꯅꯦ ꯑꯩ ꯀꯞꯅꯤꯡꯕ ꯐꯥꯎꯔꯔꯣꯏ꯫ ꯌꯥꯝꯕꯨꯡꯆꯥ, ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯅꯨꯗ꯫ ꯅꯠꯇ꯭ꯔꯒꯅꯦ ꯃꯥ ꯑꯃ ꯃꯊꯟꯇ ꯍꯤꯡꯍꯧꯔꯒ ꯑꯩ ꯁꯤꯖꯈꯤꯕ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ꯫ ꯂꯥꯛꯑꯣ, ꯌꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ꯫ ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯅꯪꯅ ꯄꯥꯝꯃꯤꯗꯨꯅ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯒꯗꯕ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯇꯥꯟꯅꯁꯤ꯫ ꯅꯪ ꯄꯥꯕꯨꯡꯁꯨ ꯁꯥꯎꯗꯅꯕ꯫ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ꯫ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦ꯫ BPꯁꯤ ꯍꯥꯏꯒꯠꯂꯒ ꯄꯣꯛꯈꯥꯏꯔꯒ ꯁꯤꯕ꯭ꯔꯁꯨ ꯁꯤꯗ꯫ ꯌꯥꯝꯕꯨꯡꯆꯥ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯀꯧꯖꯔꯛꯑꯒꯦ꯫ ꯏꯌꯥ ꯅꯨꯄꯥꯒ ꯑꯩꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯖꯈꯤꯒꯦ꯫